ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨꯁꯦ ꯀꯥꯡꯁꯤ ꯃꯈꯣꯟ ꯖꯩꯔꯦ ꯑꯩꯈꯣꯏ ꯁꯤꯒ ꯍꯦꯛ ꯑꯅꯛꯄꯗ ꯒꯧꯔꯤꯌꯣ ꯃꯤꯁꯟ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯀꯥꯡꯁꯤꯁꯦ ꯑꯩꯁꯦ ꯀꯥꯡꯁꯤ ꯃꯈꯣꯟꯁꯦ ꯖꯩꯗ꯭ꯔꯤꯉꯩꯗ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯕꯅꯦꯕ ꯃꯣꯏ ꯍꯥꯟꯅ ꯖꯩꯔꯛꯄꯅ ꯍꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯔꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤ ꯍꯦꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯑꯟꯇꯤ ꯍꯣꯏꯗꯩ ꯅꯦꯇꯣꯟ ꯍꯣꯏꯗꯩ ꯄꯨꯔꯛꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯗꯨꯅ ꯊꯣꯡꯉꯒ ꯁꯦꯝꯕ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯁꯤꯁꯦ ꯚꯦꯔꯤ ꯑꯉꯥꯟꯕꯅꯤ ꯉꯔꯥꯡ ꯍꯦꯛꯂꯛꯄ ꯚꯦꯔꯤꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯩ ꯑꯁꯤꯅ ꯀꯩꯅꯣꯅꯦꯕ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯑꯟꯇꯤꯅ ꯍꯥꯏꯕ ꯔꯧꯒ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯥꯎꯋꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯑꯗꯨꯝ ꯔꯧꯁꯦ ꯂꯩꯔꯒ ꯔꯧꯒ ꯊꯣꯡꯉꯦ ꯑꯗ ꯁꯤꯅ ꯃꯣꯁꯣꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯉꯔꯥꯡ ꯍꯦꯛꯂꯛꯄ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯈꯥꯃꯦꯟꯗꯣ ꯑꯁꯤꯗ ꯕꯖꯥꯔ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯁꯤꯒ ꯊꯕꯤ ꯉꯁꯤꯁꯨ ꯉꯔꯥꯡ ꯍꯦꯛꯂꯛꯄꯗꯨꯅꯦꯕꯀꯣ ꯁꯤꯁꯨ ꯊꯕꯤ ꯉꯔꯥꯡꯒꯤ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯑꯗꯩ ꯄꯨꯔꯛꯄꯁꯤꯡꯗꯣ ꯑꯁꯤꯅ ꯉꯥ ꯃꯔꯤꯡꯈꯥꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁꯤꯅ ꯀꯩꯅꯣꯅꯤ ꯊꯥꯡꯖꯤꯡꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯗꯩ ꯘꯤ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯆꯕ ꯌꯥꯕꯀꯣ ꯃꯁꯤ ꯍꯥꯎꯗꯤ ꯍꯥꯎꯗꯣꯔꯦ ꯀꯥꯡꯁꯤ ꯃꯈꯣꯟꯗꯤ ꯆꯥꯗꯣꯏꯕꯣ ꯄꯨꯖꯔꯒꯦ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯗꯤ ꯍꯥꯎꯗꯣꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯃꯌꯥꯟ ꯈꯨꯔꯨꯝꯈꯤꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯀꯩꯗ ꯍꯧꯁꯤꯒꯦ ꯍꯋꯥꯏꯗ ꯑꯣꯏꯅ ꯍꯧꯔꯒꯦ ꯑꯃꯨꯛ ꯍꯩꯖꯕ ꯆꯥꯊꯣꯛꯑꯒꯦ ꯉꯁꯤꯁꯦ ꯍꯋꯥꯏꯁꯤꯅ ꯀꯩꯒꯤ ꯊꯣꯡꯉꯤꯅꯣ ꯍꯥꯏꯕꯗꯨꯒ ꯃꯌꯥꯝ ꯉꯔꯥꯡ ꯄꯨꯔꯛꯄ ꯖꯦꯅꯝꯗꯣ ꯑꯗꯨ ꯌꯥꯎꯏꯗꯅ ꯑꯗꯣ ꯖꯦꯅꯝꯁꯦ ꯐꯖꯅ ꯊꯥꯛꯑꯒ ꯍꯋꯥꯏꯁꯦ ꯊꯣꯡꯉꯤꯅꯦꯕ ꯑꯗꯨꯒꯤꯅꯤ ꯉꯔꯥꯡ ꯄꯨꯔꯛꯄ ꯄꯣꯠꯇꯨꯒꯤ ꯃꯆꯟ ꯉꯥꯛꯇ ꯍꯥꯞꯄꯒ ꯊꯣꯡꯕ ꯍꯤꯟꯖꯥꯡꯅꯦꯕ ꯆꯥꯅ ꯇꯦꯁ ꯇꯧꯈꯤꯒꯦ ꯑꯍꯥꯟꯕꯩ ꯆꯠꯈꯣꯝꯁꯦ ꯃꯌꯥꯝ ꯅꯪꯅ ꯊꯥꯡꯖꯤꯡ ꯄꯨꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯥꯅꯤꯡꯉ ꯂꯩꯔꯝꯕꯅꯦꯕ ꯉꯁꯤ ꯑꯌꯨꯛꯇ ꯆꯔꯥ ꯆꯥꯍꯧꯗ꯭ꯔꯦꯗ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯑꯗꯨꯅꯅꯦ ꯈꯅꯥꯎ ꯐꯨꯜꯂꯤꯁꯦ 좀 예쁘니 쳐서 이거 얼마나 하면 애기 찐데 그래 구우라는 거 이게 남들만 짜고 애기 남들만 짜는 거 우물럭이야 마망이 비디오라 고민한 거 봐요 우물럭 엄청 찍비로 해나 아주 이제 먹던 애냐 진짜 이게 왜 이제 구자 없네요, 돼요, 그나지 쟁그룹이. 맛도 없네. 하이군나 쟁그룹이 하와이에 탁보대 nga도 탁보대는 하오래.
엄청 왜? Yang maru juga mani jam ko. Matai bagel jadi malu dulu. Itu nggak mainan. Thì đúng thôi mà thì chắc cho tôi rồi nè. Còn mất càng chính là gì dầm kinh đi đấy, dầm quỳ nào. Con rồi mà tôi. Này yang mấy bao gì? Dạ anh. Mà má này vào qua đến về. Đi nhang hào rồi, đi nhang nhầm chân ghen hào rồi. Đi nhang hào rồi. 국가라는 갈비가 복도이네 아버지가. 내 돈. 자 몰라. Yang ke tengah pindah bro. 당근을 왜 그러니까 왜? Lira ba. 응. 사이드는 왜 사이드람? 아 오래 그냥. 진짜야. Anh chụp kìa. 난 mamana pila ko kano to, cengkrup to. Mata kay na lang mapad. Na hawawri nga sini. Pudit pune hawawri. Awe.
ꯊꯕꯤ ꯆꯥꯕ요. 하오래. 볶는 거래. Netonga Aunty가 thank you so much. ngarang 베리가 댕가 너희들 탑이 마냥 비비럭 남아 텐다 우리는 짜한 베기다막다 thank you so much. 남 하오래 시제. 아도 마땅지가 비디오시 마땅지가 탐마게 아도 마냥 support tobiu like share subscribe tobiu 아보고 너가 시고이나 탐마게 마냥 바이바이. 마냥 아이 한다기 컨텐츠에 안암마나 한다지 짜바기 오이나 타오라게 그러니세 한다기 비디오 남닝아이 마판다 쩌닝아이세 좀 웨이티하고 아도 aduna chabagi video je khara continue oina thagat ke mayam jengbi wabogo aching dang mayam haije ge do mayam na kari chabiro oina habidu su mayam comment na dum haibiro chaba jabo idi dum tam charak ke abko adonga si go ina matang si thamgi bye bye.